Maheshwar Thaunaujamna Ngarang Kumbida Kuki terrorist singna Tamthina Hatpikhraba Mioi Singi Yumda Changduna Leihoriba Mioi Singi Awabada Saruk Yakre Makhatana Maheshwarna Kuki terrorist sing Amuk Hanna Tangsilakpa Yai Haina Chingnaba Mafamda Tumba Chaba Khangdana Leihoriba Ima Ibel Sing Busu Unaraki Amadi Kutlai Paiduna Lan Yaobasu Nataba Nongmagi Suraga Chara Tanduna Hingjariba Mibu Tamthina Hatpibasi Shadagi Henna Tolli Takpani Haina Maheshwar Thaunaujamna Makhataki Manipur ima lepak sida thoiba nong kangda thoiba thabak nuai taba wari myam sa sing haragadi ai huji ai lecture jaga si su sing nar ima event ji hunji tumba chaba khangda leiriba ichinau myam sing tumba chaba khangda leiriba tasing na huji tawra iba si kuki kulai pe kuki terrorist sing sila noma kangda tawra iba moi makoi na tawra ingu si tawra pa haing matam da hat pa se mi pu kudi maloi khanga banga tani mi pam praja angang machabu khanga bani huji kai dori no ha se aduna tasing harabada hugi ngarang da su khoi mi mari akoi lei cha mi mari Leitabasi tasena makuta kulay pa nate icham na haibadi tabak sujaraga tasena sidi akoigi forces miyam leirabanina ngak senbirani ko haibadi wakhalwanda magi no machara tanda yadamnina icham na mingonda kaizada na haitar icham na leizaba makoigi tabak sujari ngaida makoibu pharaga tamthina Kuki terrorist sing sina hatok piba haibase taseng na haragadi makoi sa si suminung siyawe moi di sa haibe yadre sa dagi hen sa tide aduna ai koina su ai request tori kugi media mayam gi chinaw su kuki ni chingna ba haibu haido topi to haibi ganu because aduda lady se kuki terrorist kitani kuki terrorist na hali bani rei cha sing se aduna kuki ni chingna ba haibu haido haibi ganu kuki terrorist ni mokoi sing maru phuna mutat kadabani maram di karigino hai matamda external aggression ne hai basi khangabani sophisticated kulai pairaga manipur ima lebak se sida lairiba yellow missing irei cha sing hato kani hai bagi wakalo leire hai base mipung kudi makhangabani angang machabu khangabani adudi housing street nungti gi sum misiba akoigi misiba sum genocide akoigi lotion mangai ribra hai bagi question dune ba aduna security advisor lairiba sigi wahan thukse karino hai bagi bamen taraktre hai badi ngakpi rani ko central forces myam lakhre ko haibagi akoigi thajabaduna makoi chamna makuta kulai paiba nati lan yaujaba nati chamna makoigi sintharo thabak tawjariba irecha singne ba adubu tamthina happy ba haibase taseng na haragadi akoi security advisor akoigi lairiba sarkar sigi lairiba security advisor se matik chadre haibase sidulum ta aduna taseng na haragadi mafam sigi phasana kachin koya khangba phasana details khangba adu thambiro lothok pigro security advisor kem kanadre kari no hamde magi instruction makha da loi tawriba ngatani haitraga di khangdraga di tokpiro kyang koina mi sihan mangai dori bedo magi tolo pin na basum akoigi tolo sana ba lakpai phiron dudi yaroi aduna tolo ma lothok pigro aduga haujiki manipur gi leiba situation sida akoin haijaning badi yam tuna solution for solution sida kaino ngatangi irang nangda na nongningi khaki esi tawgre ko haibagi duna yaroi hoji akoi praja myam se loina khangabani karino haibase loina khangaba ngatani sida akoina ngatang nongningi khaki क्वेश्चन पिजरगा पैरासिटामोल पिजरगा थेमबगी ताबा थेमबदु यारारो हौजिकति करिनो अखोय सोल्यूशन अचकपा डिसीजन मखोयदा कुकी टेररिस्ट सिंग से मारु फुना मुथत पे कई एक्शन लौरगे करी लो याव लौरगे सिक्योरिटी एडवाइजर करी लौरगे यूनिफाइड कमांड पारिबा मिसना कई लौरगे लौद्रे अदु तारिमा सिंदोपिग्रो लौगद मी म थंबिरो करिगिनो हाय मतमदा हुजिक थोइबा तदोक्सिगी मनाक 200 मीटर दादा सेंट्रल फोर्सेस लयेना तारे अदु तारगदी कइदोबगी थबक थोलिबनो हाइबदुनेबा मखोय लेरे हाइबगी थाजबगी नत्रो मखोय चंगजरुइदो अदु तारगदी इमा लेबाकी मफमसिदा अतोपा कंट्री दे चतसु नतबा इमा लेबाकी मफमसिदाबु जगा अमदा थबक सुबा याद्रगदी अखोय स्टेट सिदा लैरुबगी कंट्री से लैरुबै कई वाहन थोक ओइदोइनोबा अदुना yam tunasi ai government da ai request dalaktre si request oira aroi aduna praja sing so I home la ani laksula abani imai ben tumam sabang khangdan leirabani aduna akoi gi press media ke na so ai request tawjari haiba matamda kuki ni chingna ba mi kharana natra masa khangda ba haiba du haibi ganu tasena kuki terrorist sing sina halabani haiba se chung khangabani mi pung khudi mangna aduna adu si masu laira aduga unified command or security advisor se हाइत्रगदी थबक तो मपुंग फाना पांगथोप ngamoi तारगदी पावर फुथोप ngamoi तारगदी हनबिग्रो पावर फुथोप ngamgदबा अचुम तौगदबा मी ओने थाबिरगा कोइगी यूनिफाइड कमांड से पाइबिरो ने हाइजरी